ꯃꯣꯏꯗꯤ ꯍꯥꯏꯕ ꯏꯖꯥꯗꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯗ ꯌꯥꯝꯅ ꯁꯣꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯗꯁꯨ ꯁꯣꯛꯄꯗꯒꯤ ꯑꯩꯈꯣꯏ ꯏꯕꯨꯡ ꯍꯥꯏꯗꯅ ꯌꯥꯝ ꯐꯖꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯕꯤ ꯃꯅꯤꯄꯨꯔꯗ ꯇꯧꯕꯒꯨꯝꯅ ꯑꯃꯔꯀꯟꯗꯅ ꯑꯁꯥꯝꯗ ꯉꯥꯛꯇ ꯇꯧꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯏ ꯇꯣꯉꯥꯟꯕ ꯑꯃꯁꯨꯡ ꯖꯥꯇꯤ ꯄꯨꯝꯅꯃꯛꯅ ꯄꯨꯟꯕ ꯂꯝꯗꯝ ꯑꯣꯏꯕꯅꯤꯅ ꯈꯣꯡꯊꯥꯡ ꯌꯥꯝꯅ ꯌꯦꯡꯉꯒ ꯊꯥꯡꯕ ꯃꯊꯧ ꯇꯥꯈ꯭ꯔꯦ ꯑꯆꯨꯝꯕ ꯍꯣꯠꯅꯔꯦ ꯉꯁꯤ ꯇꯁꯥꯅꯗ ꯂꯩꯔꯤꯕ ꯑꯉꯥꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯗ ꯁꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯀꯅꯥꯁꯨ ꯖꯦꯜꯗ ꯂꯩꯕ ꯉꯝꯃꯣꯏ ꯑꯩ ꯏꯁꯥꯃꯛꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗ ꯂꯩꯖꯔꯒꯁꯨ ꯉꯁꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗ ꯁꯣꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯑꯒ ꯏꯆꯤꯟ ꯏꯅꯥꯎꯒꯤꯗꯃꯛꯇ ꯑꯩ ꯊꯣꯛꯄꯗ ꯌꯥꯗꯦ ꯊꯣꯛꯁꯨ ꯊꯣꯛꯀꯅꯤ ꯑꯁꯨꯝꯍꯥꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯄꯨꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯔꯤꯕ ꯑꯔꯥꯝꯕꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯂꯒ ꯃꯈꯣꯏꯅ ꯖꯥꯇꯤ ꯑꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯉꯝꯖꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯄ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯒꯁꯨ ꯃꯅꯨꯡꯗ ꯃꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ ꯑꯩꯅ ꯍꯥꯏꯖꯒꯦ ꯀꯅꯥꯒꯨꯝꯕꯅ ꯑꯔꯥꯝꯕꯥꯏ ꯀꯟꯕꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯂꯥꯞꯅ ꯁꯟꯗꯣꯛꯂꯤꯕꯁꯨ ꯎꯏ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯤ ꯏꯉꯣꯜ ꯃꯆꯥꯁꯤꯡꯅ ꯆꯠꯅꯗꯕ ꯊꯕꯛ ꯀꯌꯥ ꯆꯠꯄ ꯃꯇꯝꯗ ꯑꯔꯥꯝꯕꯥꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅ ꯊꯣꯛꯄ ꯃꯇꯝꯗ ꯉꯥꯡꯂꯛꯄꯗꯣ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯉꯁꯤ ꯍꯥꯏꯔꯤꯕ ꯃꯩꯔꯥꯕꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯔꯥꯝꯕꯥꯏ ꯀꯟꯕ ꯄꯨꯔꯤꯕ ꯃꯤꯁꯦ ꯑꯔꯥꯝꯕꯥꯏ ꯀꯟꯕꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯃꯩꯔꯥꯕꯥꯏ ꯀꯟꯕꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯃꯤꯑꯣꯏꯗꯨꯕꯨ ꯑꯩꯅ ꯅꯨꯡꯁꯤꯅꯕ ꯇꯣꯉꯥꯟꯅ ꯂꯥꯞꯅ ꯊꯝꯁꯤ ꯑꯗꯨꯃꯛꯄꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨꯒꯤ ꯃꯊꯛꯇ ꯊꯕꯛ ꯑꯃꯁꯨꯡ ꯖꯥꯇꯤ ꯑꯁꯤꯒꯤꯗꯃꯛꯇ ꯁꯨꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯊꯥꯖꯕ ꯊꯝꯒꯗꯕꯅꯤ ꯏꯖꯠ ꯄꯤꯕ ꯇꯝꯒꯗꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯩꯔꯥꯕꯥꯏꯅ ꯀꯅꯥꯒꯨꯝꯕ ꯋꯥꯔꯤ ꯆꯠꯄ ꯃꯇꯝꯗ ꯃꯔꯤ ꯀꯔꯤ ꯇꯧꯗ꯭ꯔꯒ ꯍꯩꯄꯥ ꯁꯥꯅ ꯂꯥꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯈꯔ ꯇꯥꯕ ꯐꯪꯉꯦ ꯑꯔꯥꯝꯕꯥꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯊꯥꯕ ꯃꯇꯝꯗ ꯑꯣꯏꯗꯕ ꯍꯥꯏꯕꯗꯣ ꯋꯥꯐꯝ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯦꯟꯇꯤ ꯅꯦꯁꯅꯦꯂꯤꯁ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤ ꯒꯣꯔꯃꯦꯟ ꯑꯣꯏꯕ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯕꯗꯨꯗ ꯃꯣꯏꯅ ꯂꯩꯔꯦ ꯑꯁꯤꯒꯨꯝꯕꯁꯦ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯇꯥꯕꯅꯤ ꯉꯁꯤ ꯇꯧꯔꯤꯕ ꯄꯥꯟꯗꯝ ꯑꯁꯦ ꯀꯅꯥꯒꯤꯗꯃꯛꯇꯅ ꯖꯥꯇꯤ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯃꯌꯥꯝ ꯃꯤꯔꯣꯜ ꯑꯃꯅ ꯑꯇꯣꯞꯄ ꯁꯥꯒꯩꯗ ꯀꯣꯏꯔꯨꯕ ꯃꯇꯝꯗ ꯑꯔꯥꯝꯕꯥꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅ ꯊꯣꯛꯄ ꯅꯠꯇꯦ ꯉꯁꯤ ꯑꯩꯒꯤ ꯃꯤꯔꯦꯟ ꯃꯤꯔꯣꯜ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯑꯇꯣꯞꯄ ꯁꯥꯒꯩꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯐꯝꯃꯤꯟꯅꯕ ꯁ꯭ꯄꯥꯏꯛꯇ ꯀꯣꯏꯕ ꯆꯠꯄ ꯀꯅꯥꯒꯨꯝꯕ ꯃꯧ ꯑꯃꯅ ꯀꯩꯁꯨ ꯂꯩꯇꯕ ꯑꯇꯣꯞꯄ ꯁꯥꯒꯩꯒꯤ ꯃꯤꯇꯣꯞꯀꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯑꯔꯥꯝꯕꯥꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯆꯩꯔꯥꯛ ꯂꯧꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯅꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯉꯝꯒꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯟꯕ ꯑꯃ ꯆꯪꯏ ꯗꯤꯅꯥꯌꯥꯛꯇꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯀꯦꯁ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯃꯈꯣꯏꯒꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏ ꯑꯩ ꯐꯥꯔꯁꯇ ꯅꯣꯏ ꯌꯦꯡꯉꯣ ꯑꯩꯒꯤꯗꯤ ꯋꯥꯀꯠꯇꯤ ꯃꯩꯔꯥ ꯇꯥꯍꯟꯒꯅꯤ ꯑꯔꯥꯝꯕꯥꯏ ꯀꯟꯕꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏꯅ ꯑꯗꯨꯝ ꯏꯟꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯐꯠꯇꯦꯅꯗꯤ ꯍꯥꯏꯅꯩ ꯑꯁꯨꯃꯥꯏꯅ ꯃꯤꯌꯥꯝꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯆꯥꯅꯤꯉꯣꯜꯁꯤꯡꯗ ꯃꯆꯥꯅꯨꯄꯥ ꯉꯁꯤ ꯗ꯭ꯔꯒ ꯆꯥꯅ ꯃꯌꯨꯝꯗ ꯇꯧꯔꯤꯕ ꯑꯉꯥꯡꯗꯨꯒ ꯑꯩ ꯅꯪ ꯑꯁꯤ ꯇꯧꯅꯤ ꯑꯁꯤ ꯌꯦꯡꯉꯣ ꯑꯔꯥꯝꯕꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯂꯥꯛꯑꯒꯅ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯗꯤ ꯆꯩꯔꯥꯛ ꯄꯤꯕ ꯇꯥꯔꯗꯤ ꯕꯁ ꯇꯥꯔꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥꯅꯁꯨ ꯈꯪꯕꯤꯌꯣ ꯃꯩꯔꯥꯒꯤ ꯋꯥꯐꯝ ꯍꯥꯏꯔꯒ ꯑꯔꯥꯝꯕꯥꯏꯒꯤ ꯋꯥꯐꯝ ꯍꯥꯏꯔꯒ ꯑꯉꯥꯡꯗꯨꯗꯣ ꯈꯤꯇꯪ ꯃꯈꯣꯏꯒꯤꯁꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯤꯇꯪ ꯑꯀꯤꯕ ꯑꯃ ꯄꯤꯍꯟꯕꯤꯌꯣ ꯃꯃꯥ ꯃꯄꯥꯅ ꯄꯨꯝꯅꯃꯛꯁꯦ ꯂꯩꯔꯤ ꯉꯁꯤ ꯑꯩꯈꯣꯏ ꯏꯕꯣꯟ ꯈꯥꯏꯗꯦꯅ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜꯗ ꯏꯆꯥꯒꯤ ꯑꯣꯏꯕ ꯑꯦꯋꯦꯔꯅꯦꯁ ꯇꯧꯔꯤꯕ ꯄꯨꯔꯤꯕ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯋꯥꯁꯦ ꯏꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯕꯗ ꯑꯩꯒꯤ ꯏꯆꯥꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯕꯨ ꯃꯤꯅ ꯍꯥꯏꯕꯗ ꯃꯤꯅ ꯇꯝꯕꯤꯕꯗꯣ ꯑꯣꯏꯒꯗꯕ ꯅꯠꯇꯦꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯑꯩꯒꯤ ꯏꯗ ꯂꯥꯛꯀꯗꯕ ꯄꯣꯠꯅꯦꯕ ꯑꯁꯤꯒꯤ ꯏꯁꯥꯒꯤ ꯃꯔꯝꯗ ꯑꯩꯅ ꯈꯟꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯁꯨ ꯂꯣꯏꯅꯔꯛꯄꯁꯦ ꯉꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯩꯅ ꯂꯥꯛꯄꯁꯦ ꯃꯈꯣꯏꯅ ꯀꯣꯏꯅꯔꯛꯄꯁꯤꯗ ꯑꯩ ꯄꯤꯕꯣꯛꯅ ꯀꯣꯏꯁꯨ ꯏꯅ ꯆꯠꯄꯤꯗ꯭ꯔꯒꯗꯤ ꯍꯥꯏꯕ ꯑꯩ ꯂꯥꯛꯏꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯂꯥꯛꯆꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯅꯁꯨ ꯂꯥꯛꯇꯕꯗ
ꯑꯉꯥꯡ ꯊꯝꯕꯁꯦ ꯑꯦꯟꯇꯤꯁꯣꯁꯤꯌꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯕꯒꯤ ꯉꯁꯤ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯨ ꯈꯪꯖꯔꯤꯅꯤ ꯑꯩꯅ ꯆꯠꯂꯤꯕ ꯃꯐꯝꯁꯦ ꯑꯔꯥꯟꯕ ꯃꯐꯝ ꯅꯠꯇꯦꯅ ꯑꯔꯥꯟꯕ ꯃꯐꯝꯒꯤ ꯅꯥꯏꯅ ꯆꯠꯂꯦꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕꯒꯤ ꯃꯐꯝꯗ ꯑꯔꯥꯟꯕꯗ ꯔꯦꯀꯣꯔꯗꯁꯨ ꯑꯩꯅ ꯂꯥꯛꯑꯝꯕꯁꯦ ꯑꯩꯅ my present should be one day as witness of relation another more dosata also anti-social anti-social they say in our way of seeing the line as my manager I another can go internally in a teacher who walk around that support good see after kung discipline maintain talaga mayang takot ko society hanapay labang ka amok mukna ayat po mukna hizage chung na po chala din ingay ka rin ay alam mo siya to ba ay ingay kasi amana papo mamala ka na alam mo yung walang matakot society labang ka kakala ko na kanda ay po yung hindi samas na society naman na business ko awat collective amana naman sila ba dito hindi tanjangay niya na hijuli Mete niya power ba mai makhong ka na chinda ba mete di tanjan kai ko rin siya to sarito de ako mete di chinda rin sa hotel alam na to ko ka sila ko na para ko coordination na research ko ba maya pa din na ba to ko matanda ki research ko ba ato ba ki system sinda abi ko ni ay na to to 하이버 다르게 이거지 그러니까 공을 내는 자리도 사무 그냥 후이는 공에는 계신데 그거는 몰랐대요. 아주 아니야 갖고 왔잖아. 하이버 다리스 이거 바로 뭐다도 공제에 되는 하데 아주 미는 높게 미는 남대 가나 아기가 통다나 이게 방문 진압하다가 이는 또 저리가 더 와카는 주는 주마들이 아주 열심히 하셔서 그리고 마야프로 막이라 메시 사포자나 강가수 그런데 시오 사포 그러더니 우리기 메디오 강한 신조 하는 게가 하는 건 아니고요. 바로는 알파몬체나 할제닝이 안한다 되는 자료들이 공동통합에 거기 알고는 제가 young generation이 뭔가 드락스나 아마 kasi drugs sabi niya masabi na masabi na ito na may ang sugay na kahit yung mga ito na yan siya kasi alam mo ang highlight ko yung mga zaga siya kasi pangalaman ko siya at ano ka ito diba ito na dyan na natin na politics na sa mga wala pa rin at ang social na wala pa ito at ang purely non-political organization na rin may organization ko lang sa nang malaking ubahar na 90% non-political organization in a formation only, but at the time of election, very much so that ang mga support siya na masakan pumabang talal election. As anapay na talal election. Kasi anapay na non-political organization na ito dati, BJP na siya support ng Congress na siya ng immediate use ng politics ay top na ito. Kaya political isang politics na ng political impact na siya pang matanda ay Nigeria ay niya ay yung siya pamalat na niya. Kaya nanakulong niya matutay na kaya mga tukak ang ano pati ay ba matanda masat ka naman mahilit hindi may natugala niya may kailan na tila ko yan. Macam BJP, Kongres ni lah, Kongres sebutan BJP na tunggu angin apa ni BJP tu boleh Kongres tu boleh angin apa ni. Imparsial itu mana? Otomatis ini mana? Ini non politik, ini harus jadi imparsial itu. Ini mesti support purely BJP, macam itu. Nasi isu Kongres ada kita harus biasnya sama lagi apa? BJP yang ada, Kongres yang ada, nomor berkenaan pun ada. Itu kan. Ang ito yung hindi masang jingga sa hindi ay lahat ka political yung doon na itan bias sa mga tayo at na ay nakaramay ng mag-iisina sundin na hindi politics ay haba level mga ina society at ang different angle na rin may gabak ko kung kaya hindi kasi BJP niya ng leader na siya ko matapos tayo doon siya mga mag-isip di aramay ka na level pattern. Dan desa kita foto ada anak kita orang sudah kita bersatu. Kalau kita bersatu ini kalau kita dalam ngajar bahwa ini apa kita masalah politik ini politik secara tadi itu organisasi dan anak ada anak yang bersinar dalam adalah nasib donation dan orang di asilo pada berapa
Nasira po ba? Asumano na society sama-sama. Jangan use among these things ada manifestation kaum dalaga. Ipagi sama-sama terhadap society bahwa hal yang baru ada yang misi sehai se drugs and lipi massage meter semua program. Maximum police lipi massage meter wani nama pivot mabuka amasung ipagi mauna ha especially mapura ito mapanda tayo po service scholars hindi mo siya. Walang pala karamba masa masuk laitan dari maminda. Kasi na mayung sini mo na lang yung mayung tayo ko pala ito na pala ko na ito. Uy, ito ko yung may ando. Uy, example ito di mga. Hang mulu nih, gua lah hajar kan ini.